ꯈꯔꯗꯤ ꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯑꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 5ꯗ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯊꯨꯡꯉꯔꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯈꯔꯗꯤ ꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯈꯨꯇꯨꯝꯁꯦ ꯃꯃꯥꯅꯨ ꯂꯥꯛꯑꯅꯤꯅ ꯃꯥꯗꯤ ꯍꯣꯔꯦꯟ ꯃꯃꯥꯅꯨ ꯎꯕꯗ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯍꯧꯗꯣꯛꯔꯣꯏꯒꯦ ꯍꯣꯔꯦꯟ ꯊꯨꯡꯉꯝꯗꯥꯏꯗ ꯍꯧꯗꯣꯛꯀꯦ ꯀꯔꯤ ꯃꯥꯜꯂꯦ ꯃꯥꯗꯒꯤ ꯀꯗꯥꯏꯗ ꯂꯥꯛꯏꯁꯨ ꯌꯨꯝꯁꯦ ꯑꯩꯅ ꯁꯤꯗ ꯉꯥ ꯊꯣꯡꯒꯦ ꯇꯧꯔꯤ ꯏꯃꯥ ꯂꯥꯛꯄꯒꯤ ꯁꯤꯗ ꯆꯥꯛ ꯊꯣꯡꯉꯔ ꯁꯤꯗꯅ ꯃꯔꯣꯏ ꯁꯦꯝꯃꯒ ꯊꯝꯃꯦ ꯁꯤꯗ ꯂꯩꯔꯒ ꯉꯥꯁꯦ ꯃꯔꯥꯡ ꯇꯧꯕꯤꯔꯝꯕꯅꯤ ꯆꯥꯔ ꯂꯣꯏꯖꯜꯂꯦ ꯑꯩꯅ ꯏꯃꯥꯒꯤ ꯈꯔ ꯊꯝꯕꯤꯕ ꯗꯥꯏꯕꯦꯇꯤꯁꯇ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏ ꯁꯤꯁꯦ ꯁꯤꯗꯅ ꯀꯥꯖꯨꯁꯦ ꯀꯔꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯍꯥꯞꯐꯝ ꯂꯩꯇꯦ ꯑꯗꯨꯗꯤ ꯊꯣꯡꯉꯁꯤ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯠ ꯂꯣꯏꯁꯤꯟꯈꯤꯒꯦ ꯊꯣꯡꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯡꯕꯗꯣ ꯑꯩꯅ ꯁꯤꯗꯅ ꯂꯩꯔꯦ ꯁꯤꯗꯅ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯁꯤꯡ ꯈꯥꯃꯦꯟꯒ ꯃꯥꯁꯨ ꯄꯨꯡ 8:30ꯗ ꯗ꯭ꯌꯨꯇꯤ ꯆꯠꯇꯧꯔꯕꯅꯤꯅ ꯄꯨꯡ ꯉꯜꯂꯤꯕꯅꯤꯅ ꯄꯨꯡ 5ꯗ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯎꯆꯦꯛꯁꯦ ꯉꯁꯤꯗꯤ ꯀꯣꯜꯂꯝꯃꯦꯍꯦ ꯎꯗꯕ ꯁꯤꯗꯒꯤ ꯃꯔꯨꯝꯗꯣ ꯑꯍꯟꯅ ꯈꯪꯈꯤꯗꯅ ꯃꯊꯧ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯠ ꯂꯣꯏꯁꯤꯟꯈꯤ ꯑꯩꯒꯤ ꯉꯥꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯀꯩꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯥꯔ ꯂꯩ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩ ꯂꯩꯁꯤꯜꯂ ꯊꯝꯃꯤꯁꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒ ꯅꯨꯡꯗꯥꯡꯗꯒ ꯑꯗꯨꯝ ꯇꯥꯔꯒ ꯍꯥꯠꯁꯦ ꯍꯧꯗꯣꯛꯈꯤꯒꯦ ꯀꯔꯤ ꯈꯨꯏꯕꯅꯤ ꯃꯃꯤꯁꯦ ꯑꯃꯨꯛꯀ ꯑꯍꯠ ꯅꯨꯅꯨ ꯃꯆꯥ ꯃꯃꯥ ꯍꯅꯨ ꯂꯥꯛꯑꯅꯤ ꯍꯧꯒꯠꯂꯣ ꯃꯆꯥ ꯅꯨꯅꯨ ꯑꯍꯠ मनिंग यूंगलाई पीछे आहत मुनु करी खुईब न माही पीछे हगलो माहनु लानी हगलो आहत गान थोगमे भजना अयुक के नुसिची खुनुंगाई सिदि लोरे हजू फाव यौरक्ट्री करीनो अयुक्की नुंसिसिदि खुनुंगाई अमनि इंगे अइसे सांगमद्रबनिना नुंसिचे चारगा इंगे आहत हगल माहनु यौरा आइचे तो हगल माहनु लाई हाइबने हगलिसे अकुमो के हरे आहत के हरे कराने लम्बी जगह हारगा लम्बी जगह हारगा उधरसिना करिगिनो इने हगलो ममाई ताथोक्सि ससत ममाई ताहोसि कैतोर सकुइबो बिसिना हजमाल हमको तुम हरबो नंग हजे तुम दले हरो ना आई चले ममाई तो तुम ताथोक्सि लो हगल माहनु यौरा आइचे तो हगल माहनु लाई हाइबने हगलिसे अकुमो
ꯀꯦꯍꯔꯦ ꯀꯔꯥꯏꯅ ꯂꯝꯕꯤ ꯆꯪꯉꯛꯑꯦ ꯍꯥꯏꯔꯒ ꯎꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯧꯒꯠꯂꯣ ꯃꯃꯥꯏ ꯇꯥꯊꯣꯛꯁꯤ ꯁꯠ ꯃꯃꯥꯏ ꯇꯥꯍꯧꯁꯤ ꯀꯩ ꯇꯧꯔꯁꯤ ꯀꯨꯏꯕꯒꯤꯁꯤꯅ ꯍꯖꯃꯥꯜ ꯑꯃꯨꯛꯀ ꯇꯨꯝꯈ꯭ꯔꯕꯣ ꯅꯪ ꯐꯔꯦ ꯇꯨꯝꯗ ꯂꯩꯍꯧꯔꯣ ꯅꯪ ꯑꯩ ꯆꯠꯂꯦ ꯃꯥꯂꯨꯒꯤ ꯒꯥꯔꯤ ꯂꯥꯛꯑꯦ ꯎꯕ꯭ꯔꯥ ꯌꯥꯝ ꯒꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯒꯥꯔꯤꯗꯣ ꯎꯕ꯭ꯔꯥ ꯂꯦꯞꯈ꯭ꯔꯦ ꯁꯤꯗ ꯆꯦꯜꯍꯧꯔꯁꯤ ꯀꯨꯝꯃꯨ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ꯭ꯔꯣ ꯏꯀꯥꯏꯔꯦꯕ ꯁꯛꯇꯤꯃꯥꯟ ꯑꯣꯏꯔꯒ ꯅꯪꯕꯨ ꯍꯧꯗꯣꯔꯛꯇꯧꯔꯤꯕ ꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯍꯧꯒꯠꯇꯧꯔꯤꯕ ꯃꯃꯥꯒ ꯂꯝꯕꯤꯗ ꯉꯥꯏꯔꯨ ꯂꯣꯛꯑꯣꯗꯅ ꯃꯃꯥꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯃꯥ ꯍꯧꯒꯠꯇ꯭ꯔꯣ ꯃꯥ ꯏꯁꯄꯥꯏꯗꯔ ꯁꯛꯇꯤꯃꯥꯟꯗꯨꯅ ꯂꯣꯛꯑꯣ ꯂꯩꯍꯧꯔꯣ ꯆꯦꯜꯂꯦ ꯑꯩ ꯆꯠꯂꯦ ꯂꯩꯍꯧꯔꯣꯀꯣ ꯑꯩꯅ ꯀꯣꯛꯇꯣ ꯑꯩꯅ ꯍꯥꯟꯅ ꯆꯥꯍꯧꯒꯦ ꯂꯣꯛꯑꯣ ꯀꯩꯅꯣꯃꯤ ꯇꯧꯔꯤꯁꯦ ꯂꯣꯛꯑꯣ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯁꯦ ꯂꯣꯛꯑꯣꯃꯤ ꯂꯣꯛꯑꯣ ꯃꯃꯥ ꯃꯊꯟꯇ ꯆꯠꯅꯤꯡꯗꯕ ꯂꯣꯛꯑꯣ ꯁꯠ ꯆꯠꯂꯣ ꯑయ్ꯌꯥ ꯂꯩꯍꯧꯔꯣ ꯐꯔꯦ ꯁꯠ ꯆꯦꯜꯂꯛꯎ ꯂꯥꯛꯑꯣ ꯈꯟꯗꯣꯔꯤꯕ ꯅꯪꯕꯨ ꯍꯧꯗꯣꯛꯍꯟꯗꯣꯔꯤꯕ ꯒꯥꯔꯤꯗꯣ ꯁꯥꯏꯠ ꯇꯧꯔ ꯊꯝꯃꯝꯒꯦ ꯂꯩꯇꯦ ꯂꯥꯎꯗꯔꯥ ꯀꯔꯤꯒꯤ ꯉꯥꯛꯇꯪ ꯂꯩꯔ ꯂꯥꯛꯑꯣ ꯍꯧꯗꯣꯛꯑꯒꯅꯤ ꯍꯤꯞꯇ ꯂꯩꯕ ꯅꯪꯅ ꯍꯧꯗꯣꯛꯍꯜꯂꯒ ꯃꯥꯅ ꯁꯛꯇꯤꯃꯥꯟꯗꯨꯅ ꯍꯧꯒꯠꯇꯧꯔꯤꯕ ꯍꯥꯏꯗꯨꯒ ꯁꯤꯒꯤ ꯃꯔꯨꯝꯁꯤꯗꯤ ꯃꯥꯅ ꯂꯧꯊꯣꯛ ꯌꯥꯏꯌꯦ ꯁꯨꯒꯥꯏ ꯃꯅꯝ ꯀꯔꯥꯏꯅꯦ ꯍꯧꯗꯣꯛꯍꯟꯗꯧꯔꯤꯕ ꯑꯍꯨꯝꯗ ꯅꯍꯥꯟꯗꯣ ꯎꯗꯦꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯩꯇꯦ ꯅꯍꯥꯗꯣ ꯑꯩꯕꯨ ꯊꯤꯕ ꯆꯠꯂꯤꯕꯔꯣ ꯑꯩꯒꯤ ꯃꯃꯤꯠ ꯃꯌꯥꯝ ꯄꯨꯔꯛꯏꯕꯩꯅꯦ ꯂꯧꯕ ꯆꯠꯈ꯭ꯔꯤ ꯅꯪꯕꯨ ꯃꯃꯤꯠꯇꯨ ꯁꯤꯗ ꯅꯍꯥꯟ ꯂꯩꯔꯝꯃꯦ ꯁꯤꯗ ꯅꯍꯥꯟ ꯂꯩꯔꯝꯃꯦ ꯑꯆꯧꯕꯅꯤ ꯀꯌꯥ ꯆꯥꯎꯔꯕ ꯌꯦꯡꯉꯨ ꯃꯈꯣꯡ ꯏꯀꯥꯏꯕ ꯀꯔꯤ ꯇꯧꯔꯦꯕ ꯀꯔꯥꯏ ꯌꯥꯛꯄꯤ ꯑꯅꯨ ꯀꯔꯥꯏ ꯏꯀꯥꯏꯔꯤꯕ ꯍꯦꯟꯒꯠꯈ꯭ꯔꯤꯕ ꯀꯔꯤ ꯑꯂꯨꯝ ꯃꯌꯥꯝ ꯑꯩꯗꯤ ꯍꯤꯞꯇ ꯂꯩꯔꯝꯃꯤꯕ ꯑꯣ ꯑꯩ ꯕꯦꯒꯇꯨ ꯅꯪꯒꯤ ꯃꯃꯤꯠꯇ ꯑꯗꯨꯗ ꯄꯣꯛꯄꯌꯥ ꯄꯨꯔꯛꯏ ꯃꯥꯃ ꯑꯗꯨꯗꯤ ꯀꯤꯗꯣꯏꯗꯣꯏ ꯄꯣꯛꯇꯤꯌꯥ ꯄꯨꯔꯛꯏꯅꯦ ꯑꯗꯨꯗꯤ ꯀꯌꯥꯗꯨ ꯕꯦꯒꯇ ꯌꯥꯎꯏꯅꯦ kaya ꯕꯦꯒꯇ ꯌꯥꯎꯏ ꯃꯃꯥꯏ ꯇꯥꯊꯣꯛꯑꯒ kaya do ꯃꯃꯥꯏ ꯇꯥꯔꯒꯅꯤ aluti mamay tabodi ani mo tabo ꯌꯥꯏ ꯕꯦꯒ ꯃꯆꯥꯗꯨ ꯀꯔꯥꯏ ꯂꯥꯛꯑꯣ ꯏꯀꯥꯏꯔꯤꯕꯔꯣ ꯅꯪ ꯋꯥꯅꯨ ꯂꯥꯛꯄꯗ ꯏꯀꯥꯏꯔꯤꯕꯔꯣ ꯃꯥꯁꯤ ꯏꯀꯥꯏꯔꯤꯕꯔꯣ ꯀꯩꯅꯣ ꯇꯧꯋꯤ ꯀꯥꯏꯗꯦꯍꯦ ꯃꯥ ꯆꯥꯎꯔꯕꯅꯤꯅ ꯃꯃꯥꯅꯨ ꯑꯩ ꯆꯥꯎꯔꯕ ꯍꯪꯉꯣ ꯑꯝꯇ ꯑꯩ ꯆꯥꯎꯔꯕ ꯍꯪꯉꯣ ꯍꯣꯏ ꯂꯥꯛ ꯌꯦꯡꯉꯣ ꯆꯣ ꯆꯠꯂꯣ ꯇꯨꯝꯃꯒ ꯄꯤꯔꯗꯤ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯄꯨꯡ Bungo lapaya 10ꯗ ꯕꯨꯡꯉꯣ ꯂꯥꯛꯄ bungo di ꯑꯃ ꯇꯦꯟꯗ ꯂꯩꯍꯧꯔꯤꯅꯤꯅꯦ bungo di ꯕꯨꯡꯉꯣ ꯂꯩꯍꯧꯔꯦ ha ꯂꯩꯍꯧꯔꯕ ꯑꯥꯗ kaida ꯌꯨꯝꯗ ꯂꯩꯍꯧꯔꯕ ꯅꯪꯅ ꯂꯥꯛꯎ ꯍꯥꯏ kaidi ꯃꯥꯅꯅꯦ ꯅꯪꯕꯨ ꯂꯥꯛꯎ ꯍꯥꯏꯗꯥꯏ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯅꯤ ꯁꯥꯎꯗꯅ aduti nangi baate di ꯑꯩꯒꯤ ꯕꯥꯇꯦ ꯊꯥꯔꯝꯃꯦ ꯅꯪꯒꯤ ꯕꯕꯥꯇꯦꯗ ꯕꯥꯇꯦ ꯊꯥꯔꯝꯃꯦ nene di ꯅꯦꯅꯦꯁꯨ ꯊꯥꯔꯝꯃꯦ ꯑꯩ ꯃꯇꯣꯝꯇ ꯂꯥꯛꯏꯃꯤꯅꯦ nang adu kidodoya ꯀꯤꯖꯗꯔꯥ ꯑꯩ ꯍꯥꯏꯔꯕ ꯀꯤꯖꯗꯦ ꯃꯤꯒ ꯂꯥꯛꯏ ꯃꯌꯥꯝ ꯀꯀꯥ ꯍꯣꯏꯒ adu ꯂꯥꯛꯏ nanga mika tapada
टेंगाई लगा खा ठीक है खाएगा तू ऊपर कहता वो नहीं Ki ka chan tu da kam tau nai pi ka la kaya sa tin hang कैसा ba होगा Kaya wahang gahe, kikita ng tuda kam daw yahe. Kaso daw di he. किधर तो लो Ay, kisa di. pi hong do ro cho pi lang no ai wa la ko da harau ro bo he harau ro bo de pari ro ni ku do ka wai da do ka ni ba si ku do ka na wa ga na sa pai de wat loi no hal ga na wai de loi no hal la de loi lo ga ka do wow mama halu na lang ko ko mo ya bre la ya nang ko ko mo bre अरे मम्मी थी Mom si yaw. मम्मी करा है Kaso तो di yaw yun. आई हो गया Kaso. Pira hang ke pira mami to nang loi ura di loi ja ke hai ra ni lo pai pira I bro pai no pira I bro nai mami the wow si loi no ha di nang loi ja ke hai ra ni kam tau ni ai comment u hal ga ni nang bo खा गया wow खा गया खा गया Hajik nang mamai ta adri मस्त आई खाएगा दूंगा सीधा सीधा तो गया दूंगा मम्मा ताकत नहीं बन बा nang mamai su ta adri adu de gi di babuk ta kai su yaw jing da du cha ba ya de du ka se tham jal la tham jal la ni ko Murok ni hanas. tham jal la pai nang ka mo pi dai ni खा गया hai खा agi mami chi ni wa nang ai jadi sana dai खा pai thank you hai hero hai hero che pai na pirak pagi pai thank you hai bi hero oh pai ka phra ni di mana piraga nang mo hai bi de na hai hero आईगी नंदी आईगी मम्मा ताबी लूंगी pai da thank you nang hai bi hero bai video to ra thai ge pai da दूधी मम्मा ताया दूधी ta ge ba दूधी तो दूधी मम्मा ताया दूधी तो गनी Mamay sa kong lolo, ito mami sa saan na. दूधी तो गनी hai hero pai थैंक यू phajana hai ka ura ga hayo बाय थैंक यू mamit pirak pagi मम्मी पीपगी atai su pirak wa hayo ना ए yara ba ne पासिया ए pai sula ani da ne आ la wa ro आ nang ni mamit pu da na पाइसु माइसु बंगसु याकनी मुनासु ma ro ne आसु mai di माइसु याकनी Nenedi? नेनेदी याकनी nang ni mamit pu da na maka आ ya मारा am lak ta ura ne आ अतैना मानो पोपदी यो भाई सुक्तानी मानो पोपदी यो भाई हलुमई मंगा तलन पंतरागी यो भाई manu ne sila po si mo train na sarang pagi mga na piso manu di am tani mo rai bai kai ko ne sara ni ro to suna सीतापुर होइना सीता के hoi nang harau bra manu lak pa sa hai ro harau bra harau ya ngasi ga manu de gi manu ga sana ro ko ma da et ko ya dan सीतापुर ngami हो गया okay हम हो गया hawi manu na pura pala poi si hawi ko na si hani nga ba si hando ro jo nangi school gi tha do hidalai ba do black color gi manu do hala ro Sa school dyan kanilo. sala dar hala ro da tu Kayaw. ura ba इकुल टपकी नहीं Kayaw. Kajaman mo. आधा माना इकुल टपकी नहीं Ah, jaman na. Amay dati, chalo. ha jamal school jab pe आईगी आईगी दी आई चंदे PE sir amalai ni tama polo wala khare la hangdoro nang big मजा नहीं घूमने व्हील चेयर में लेट के hangdoro nang big se yang ngasih kari-kari awan na ayo po sige ayo
ꯑꯩꯗꯤ ꯕꯦꯒꯀ ꯍꯥꯡꯗꯣꯛꯅꯤꯡꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯊꯕꯤ ꯌꯥꯔꯣꯟꯗ꯭ꯔꯩꯅꯦ ꯀꯩꯅꯣꯅꯦ ꯂꯤꯜꯒ ꯌꯥꯎꯔꯕꯣ ꯊꯥꯡꯖꯤꯡꯗꯣ ꯇꯥꯃꯣ ꯌꯥꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯊꯥꯡꯖꯤꯡꯗꯣ ꯂꯣꯏ ꯈꯨꯏꯗ ꯂꯣꯏꯔꯦ ꯃꯃꯥꯟ ꯁꯤꯒꯤ ꯎꯄꯨꯅꯦ ꯁꯨꯠꯀꯦꯁ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯣꯏꯕꯨꯝꯁꯤꯅꯅꯦ ꯃꯄꯥꯟꯁꯤꯗ ꯂꯩꯕ ꯉꯝꯗꯦ ꯅꯝꯗꯅ ꯎꯁꯣꯏꯒꯤ ꯕꯖꯥꯔ ꯇꯧꯔꯗꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅ ꯎꯁꯣꯏ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯂꯣꯏꯅ ꯁꯤꯗ ꯎꯁꯣꯏ ꯁꯣꯏ ꯇꯥꯃꯣ ꯎꯁꯣꯏ ꯀꯩꯅꯣ ꯆꯥꯊꯣꯛ ꯑꯣꯏꯅ ꯍꯥꯏꯔꯒ ꯌꯥꯗꯦ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯌꯥꯝꯅꯦ ꯌꯥꯝ ꯑꯁꯤ ꯑꯗꯨꯅ ꯎꯃꯤꯌꯥ ꯍꯣꯏꯗꯨꯔꯥ ꯁꯤ ꯎꯃꯤꯌꯥ ꯍꯣꯏꯒꯤ ꯅꯠꯇꯦ ꯁꯤꯁꯨ ꯃꯣꯏꯒꯤꯅꯤ ꯌꯣꯡꯆꯥꯛ ꯄꯤꯔꯛꯄ꯭ꯔꯣ ꯃꯣꯏꯒꯤ ꯁꯤ ꯃꯣꯏꯒꯤꯅꯤ ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯌꯥꯎꯔꯤ ꯁꯤꯗꯁꯨ ꯀꯥꯏꯗꯅꯣ ꯆꯪꯉꯤ ꯆꯦꯜ ꯍꯩꯖꯤꯟꯗꯣ ꯏꯕꯦꯝ ꯇꯣꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯣ ꯀꯔꯤꯔꯣꯅꯦ ꯅꯣꯏ ꯇꯣꯉꯥꯁꯨ ꯁꯤ ꯆꯦꯜ ꯍꯩꯖꯤꯟꯗꯣ ꯀꯗꯥꯏꯅꯣ ꯁꯣꯏꯕꯨꯝ ꯌꯥꯎꯋꯦ ꯄꯥꯏꯅꯤꯡꯗ꯭ꯔꯦꯗ ꯃꯁꯥꯒꯤ ꯕꯦꯒ ꯑꯣꯏꯅ ꯃꯁꯥ ꯈꯪꯗꯦꯗ ꯑꯩ ꯇꯥꯃꯣ ꯅꯣꯏ ꯉꯥꯔꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯌꯥꯎꯋꯦ ꯃꯣꯏ ꯉꯥꯔꯤ ꯌꯥꯎꯔꯛꯄ꯭ꯔꯣ ꯀꯌꯥ ꯌꯥꯎꯔꯛꯏ ꯄꯥꯀꯦꯠ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏꯒꯤ ꯊꯕꯤ ꯉꯥꯔꯤ ꯑꯅꯤ ꯁꯨꯕꯒ ꯃꯤꯃꯤꯒ ꯊꯕꯤꯒ ꯌꯥꯝꯒ ꯇꯥꯃꯣ ꯅꯪꯒꯤꯁꯦ ꯕꯦꯒ ꯑꯣꯏꯅ ꯊꯥꯡꯒ꯭ꯔꯣ ꯉꯥꯔꯤ ꯁꯣꯏꯕ ꯌꯥꯗꯦ ꯇꯥꯃꯣ ꯅꯪꯒꯤꯁꯦ ꯕꯦꯒ ꯀꯥꯞꯆꯜꯂꯣ ꯑꯗꯨ ꯄꯨꯔꯣ ꯀꯥꯔꯣꯠꯁꯤꯗꯤ ꯃꯨꯟꯅ ꯂꯣꯏꯔꯦ ꯁꯤꯗꯅ ꯆꯥꯛꯍꯥꯎ ꯑꯁꯨꯕ ꯁꯤꯗ ꯎꯇꯤ ꯌꯥꯏꯉꯪ ꯃꯣꯏ ꯁꯣꯝꯒꯤ ꯌꯥꯏꯉꯪꯁꯤꯗꯤ ꯃꯆꯨꯁꯦ ꯍꯛꯄꯔꯥ ꯐꯤꯗꯒ ꯆꯣꯡꯈ꯭ꯔꯒ ꯎ ꯋꯥꯏꯕ ꯌꯥꯗꯦ ꯃꯣꯏ ꯁꯣꯝꯒꯤ ꯊꯕꯤ ꯁꯤ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯊꯕꯤꯅꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯅ ꯕꯣꯔꯣꯏ ꯑꯦꯟꯗꯦꯝ ꯂꯣꯇꯥ ꯑꯩꯅ ꯂꯣꯇꯥꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯁꯤꯗꯅ ꯐꯤꯔꯣꯜ ꯏꯃꯥꯒꯤ ꯁꯤꯗꯅ ꯑꯩꯅ ꯂꯣꯟꯖꯕ ꯐꯅꯦꯛꯁꯤ ꯄꯨꯍꯜꯂꯛꯏꯅꯤ ꯁꯤꯗ ꯋꯦꯜꯐꯤꯌꯔ ꯇꯧꯔꯛꯄꯗ ꯑꯃꯃꯛ ꯑయ్ꯌꯥ ꯀꯩꯅꯣ ꯁꯤ ꯀꯨꯞꯆꯜꯂꯤꯁꯤꯅ ꯑꯃꯈꯛꯇꯪꯗꯤ ꯀꯣꯛꯏꯗꯤ ꯏꯃꯣꯏꯕ ꯆꯥꯕꯒꯤ ꯇꯧꯁꯦ ꯑꯃꯈꯛ ꯀꯣꯛꯑꯦ ꯑꯅꯤ ꯀꯣꯛꯇ꯭ꯔꯤ ꯃꯔꯤꯗꯒꯤ ꯑꯃꯗꯤ ꯑꯍꯜꯂ ꯊꯕꯛ ꯇꯧꯈꯔꯦ ꯑꯃꯈꯛꯇꯪ ꯀꯣꯛꯏꯁꯦ ꯇꯥꯔꯦ ꯏꯃꯥꯅ ꯄꯨꯔꯛꯄ ꯄꯥꯡꯈꯣꯛ ꯃꯌꯣꯟ ꯅꯠꯇꯦ ꯄꯥꯡꯈꯣꯛ ꯑꯗꯩꯗꯤ ꯊꯩꯕꯣꯡ ꯃꯔꯨ ꯆꯦꯡꯅ ꯈꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯩꯕꯣꯡꯁꯦ ꯏꯃꯥꯅ ꯈꯣꯛꯑꯦ ꯁꯤꯗ ꯂꯩꯔꯛꯄ ꯃꯔꯨꯁꯤꯅ ꯏꯆꯦ ꯍꯣꯏꯅ ꯄꯤꯔꯛꯄ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯏꯃꯥꯅ ꯉꯝꯗ ꯈꯣꯛꯈ꯭ꯔꯦꯕ ꯏꯁꯥ ꯉꯝꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯊꯣꯡꯕꯤꯕ ꯄꯥꯡꯈꯣꯛꯀ ꯊꯩꯕꯣꯡ ꯃꯔꯨꯒ ꯊꯣꯡꯕ ꯍꯥꯎꯋꯦ ꯇꯁꯦꯡꯅ 이거다가 시다가 가가오고가 사가 내려 자토가 시다가 오버로 손주 짜가 함스럽게 이만 통에 상세 와를 내가 놔둬다 돈을 위해 너 하영이 스쿨 접받아내 라고 미스테이가 가더니 구질러러 구질러 탁탁탁게 나와라 보이 고가랑 여자들이다. 아니 가리 나면 맞잖아 자꾸 어디에 가 얘나 오자고 Kayo na ahad-ahad ko si Hainer do. Lembugi sarbat na yun yung mga takling na siya. Kurang tao yung hawre ko. Hawra. Hawre ya.